ngasi phong tuan sifong amasum thokiba thawdo wathoksingi maruoiba I pausing khongatjaraga Manipur Top Channel gi maikedi gi myam na thamjigi ahanbada ngasi laibak sigoiba COVID-19 update myam da share tawjaramge hawkiba pung kun ga mari asida laiba asida mi lising ni fuga mari ga sani ga kuntra nawno COVID-19 positive oiba thingrakre aduga hairiba pung pham haibidi hawkiba pung kun ga mari asida mi yoi saunga ga yangkhai ga manga COVID-19 na aduna laikhidre haina so health ministry degi thadorakpa ayuki pung nipan fugi update makata na phongdorakli amas makasa tajarak poina to pamaruiba I pausing myam na masakhain pijage myam loi phokta minase atopa paw amana ngasi ayu angan bada hangang police station gi manung sana leiba haikru makhongda curfew thugai baga loinana laingak na COVID-19 laina laisat asi Lakshinanaba haiduna PDB SOP singaktana lambi surokta tholakpa miyoi singa hangang police station amadi Imphal East commando team amaga akan mamongda muknaba thokre haina haidi amasu muknaba duda police ki gari ama yauna police personnel ahum asu apanang kre so haidi thawdu aduga mari lainana nupi yauna miyoi kuntra police na faduna detain tokre so haidi amaramda hawkiba pung kun mari asigi manungda hauji laingak na thamliba total curfew si thugaiduna miyoi samaga kuntra ga taruk police na faduna detain tawbuga loinana fine thian kre haidi masigi manungda Imphal East ki oina kunga mapan Imphal West ki oina kunga mari Thobal district ki oina kunga taret Kaksing district ki oina taret Bisnupur gi district ki oina nifugo humdoi Kangpokpi district ki oina taret loinana Jiribam district ki oina ahum yauri haina paus na makhatare du ma'am video footage masa singa ma'am hapsaramge ma'am yangminasi 지금 너무네. Wala gari wali la ka wa. Kumalai, amo makumalai. Amo ba nakituy? Amo ba nang nakutuyan? makasa tharakpoina atopa paw amana Chief Minister N Biren Singhana maki Facebook account gi thadorakpa wafam kharaga loinana video footage masam khatang myam hapsage matam kuina ngairaga lakpa Thobal dam dagi singkhai sing phawbi water supply gi pipeline tingba loirakle athubada singkhai sing water supply scheme sangaragani scheme asi sangarabadi Imphal amadi Greater Imphal gi area da thaknaba isingi awatpa irai leiroi aduga Chief Minister N Biren Singhana Water Resource Department amasung contractor singda thagatpa phongdorakli haina supali myam video footage si miyang taminasi join half lore ju pa finishing wale ta udabu lat khara din wale atopa yamna nungairiba paw mana boxer Loblina Borgohan Max nupigi women's welter kg humpuga mari degina humpuga mapangi category da mak semi final sangre aduga sungsoi soidana mak Tokyo Olympic ta anisuba medal fangadaba mi habadu oire haina paw sourcing da makhatana nungaiba social media singda phungdoknarakli maru oiba point khara hairagadi Loblina Borgohan Maxi India gi medal fanglagadaba Tokyo Olympic kida miyu ama oire sungsoi soidana aduga Loblina na mahakna 19 cn kauba amasum hojik fogi oina Loblina Borgohan Maxi sungsoi soidana
ꯕ꯭ꯔꯣꯟꯖ ꯃꯦꯗꯜꯗꯒꯤ ꯇꯥꯗꯅ ꯃꯍꯥꯛ ꯃꯦꯗꯜ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯇꯥꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯊꯝꯅꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗꯒꯤ ꯊꯥꯗꯣꯔꯛꯄ ꯋꯥꯐꯝ ꯈꯔ ꯄꯜꯂꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯆꯥꯎꯅ ꯊꯝꯂꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯣꯔꯦꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯔꯁꯤꯡꯒꯤꯗꯃꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯀꯨꯟꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯇꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯒꯤ ꯊꯧꯑꯣꯡꯕꯨ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ KSOꯒꯤ ꯆꯦꯔꯣꯜꯗ ꯍꯥꯏ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯑꯃꯁꯨꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗꯤ KSO ꯃꯣꯔꯦꯅ ꯌꯥꯕ ꯉꯝꯗꯦ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯁꯤꯡ ꯊꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯌꯣꯛꯇ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯂꯩꯇꯦ ꯑꯗꯨꯃꯥꯏꯅꯃꯛ ꯃꯣꯔꯦ ꯇꯥꯎꯟꯗ ꯂꯩꯕ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯔꯁꯤꯡꯒꯤꯗꯃꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯇꯣꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤꯕꯨꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯀꯨꯟꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯍꯤꯗꯥꯛ ꯄꯨꯊꯣꯛ ꯄꯨꯁꯤन ꯇꯧꯕꯗ ꯑꯊꯤꯡꯕ ꯀꯌꯥ ꯄꯤꯕꯁꯤꯅ ꯃꯣꯔꯦꯗ ꯑꯅꯥ ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯒꯗꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯊꯥꯈꯤꯕ ꯎꯄꯥꯜ ꯊꯨꯗꯦꯛꯄꯁꯤꯡ ꯑꯦꯛꯁꯟ ꯂꯧꯈꯠꯂꯨ ꯑꯅꯤꯁ ꯃꯣꯟꯁꯨꯟ ꯃꯇꯝꯅ ꯂꯥꯛꯄꯗ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗꯒꯤ ꯕꯅꯝ ꯍꯣꯠꯁꯞ ꯎꯃꯪꯒꯤ ꯀꯨꯝꯃꯩ ꯍꯥꯏꯅ ꯃꯤꯡꯊꯣꯟꯗꯨꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯊꯥꯕꯨꯝ ꯑꯃ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜ ꯊꯥꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯆꯍꯤꯗ ꯀ꯭ꯋꯥꯛꯇꯥ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜ ꯋꯥꯔꯗ ꯅꯝꯕꯔ 7ꯗ ꯊꯥꯗꯨꯅ ꯍꯧꯔꯕ ꯎꯄꯥꯜ ꯂꯩꯀꯥꯏꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯥ ꯁꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯨꯗꯦꯛꯄꯤꯕ ꯇꯣꯏꯅ ꯊꯣꯛꯂꯤ ꯉꯔꯥꯡꯁꯨ ꯎ ꯆꯥꯔꯥ ꯊꯨꯗꯦꯛꯂꯝꯃꯤ ꯃꯃꯥꯡꯗꯁꯨ ꯀꯌꯥꯔꯛ ꯊꯨꯗꯦꯛꯂꯝꯈ꯭ꯔꯦ ꯃꯔꯝꯁꯤꯅ ꯎ ꯊꯥꯕꯗ ꯊꯋꯥꯏ ꯀꯠꯊꯣꯛꯆꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯊꯃꯣꯏ ꯁꯣꯛꯏ ꯎ ꯊꯨꯗꯦꯛꯂꯝꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ ꯂꯣ ꯑꯃꯗꯤ ꯑꯣꯊꯣꯔꯤꯇꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯎ ꯆꯥꯔꯥ 3,000 ꯊꯥꯗꯨꯅ ꯍꯧꯍꯟꯈ꯭ꯔꯕ ꯒ꯭ꯔꯣ ꯒ꯭ꯔꯤꯟ ꯁꯣꯂꯣ ꯃꯥꯔꯥꯊꯣꯟ ꯑꯅꯤꯔꯛ ꯆꯦꯟꯈ꯭ꯔꯕ ꯌꯪ ꯀ꯭ꯋꯥꯛꯊꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯅꯤꯁ ꯑꯍꯃꯗꯅ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯎ ꯆꯥꯔꯥ ꯀꯌꯥ ꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯦꯟꯅꯕꯤꯅꯕ ꯂꯩꯇꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ ꯂꯩꯇꯕꯅ ꯎꯄꯥꯜ ꯊꯥꯗꯨꯅ ꯍꯧꯍꯜꯂꯕꯁꯨ ꯎ ꯑꯌꯥꯝꯕ ꯍꯧꯕ ꯉꯝꯗꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯝꯐꯥꯜ ꯃꯌꯣꯜꯗ ꯂꯝꯕꯤ ꯁꯦꯝꯕꯗ ꯔꯣꯗ ꯃꯦꯗꯤꯌꯟꯗ ꯍꯧꯕ ꯎꯄꯥꯜ ꯊꯨꯗꯦꯛꯂꯝꯕꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯀꯧꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯃꯇꯝ ꯁꯥꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯖꯒꯥ ꯀꯌꯥꯗ ꯎ ꯄꯥꯝꯕꯤ ꯊꯥꯔꯒ ꯃꯉꯥꯟ ꯇꯥꯛꯍꯜꯂꯝꯕ ꯁꯦꯟꯅꯕꯤꯅꯕ ꯑꯦꯛ ꯂꯩꯇꯕꯅ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯀꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯎꯄꯥꯜ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯗꯨꯅ ꯍꯣꯠꯅꯔꯤꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯔꯛꯂꯤꯕ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯀꯤ ꯏꯝꯄꯦꯛ ꯑꯁꯤ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯖꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯦꯂꯤꯁꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯃꯔꯝꯁꯤꯅ ꯊꯥꯔꯒ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯎꯄꯥꯜꯁꯤꯡꯗ ꯁꯥ ꯁꯟ ꯄꯨꯁꯤꯟꯂꯝꯕꯁꯤꯡ ꯃꯊꯛꯇ ꯗꯟꯗꯤ ꯄꯤꯅꯕ ꯑꯦꯛ ꯂꯣ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯚꯣꯠ ꯂꯦꯞꯄ ꯉꯝꯂꯣꯏꯗꯕꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈ꯭ꯔꯦ ꯏꯄꯥꯛ ꯂꯝꯗꯝ ꯑꯁꯤꯒꯤ VIP ꯈꯔ ꯑꯃꯗꯤ ꯚꯣꯠ ꯂꯦꯞꯀꯗꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡꯅ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕ ꯊꯦꯡꯅꯔꯛꯄ ꯑꯁꯤꯅ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯚꯣꯠ ꯂꯦꯞꯄꯗ ꯚꯣꯠ ꯀꯥꯔꯣꯏꯗꯕ ꯚꯣꯠ ꯂꯦꯞꯄ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯏꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯜ ꯔꯣꯃꯦꯟ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯀꯌꯥꯒꯤ ꯚꯦꯂꯨꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯑꯃꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯅꯔꯦ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯅꯧꯕ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯃꯤꯔꯣꯜꯁꯤꯡ ꯃꯈꯜ ꯀꯌꯥꯒꯤ ꯗ꯭ꯔꯒꯁꯤꯡꯅ ꯂꯥꯏꯆꯨꯍꯟꯗꯨꯅ ꯗ꯭ꯔꯒꯀꯤ ꯀꯣꯝꯗ ꯄꯨꯊꯍꯟꯈꯤꯗꯨꯅ ꯃꯅꯤꯡ ꯍꯜꯂꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯂꯦ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯅꯥꯗ ꯇꯥꯏꯅꯔꯒ ꯊꯩꯖꯤꯟꯗꯨꯅ ꯂꯩꯒꯅꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯀꯟꯅꯅꯕ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯌꯣꯟꯕꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯂꯩꯉꯥꯛꯅ ꯗ꯭ꯔꯒꯁꯤꯡꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯒꯠꯄ ꯋꯥꯔ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯀꯤ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯇꯧꯔꯛꯄ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕ ꯑꯀꯟꯕ ꯂꯣ ꯑꯃ ꯁꯦꯝꯕꯤꯅꯕ ꯏꯄꯥꯛꯅ ꯊꯝꯂꯛꯂꯤ ꯃꯈꯥ ꯇꯥꯅ ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯣꯏꯅꯅ ꯆꯦꯟꯅꯕꯁꯤꯡ ꯅꯤꯡꯊꯤꯅ ꯊꯤꯔꯒ ꯐꯒꯠꯅꯕ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯇꯨꯅ ꯋꯥꯌꯦꯜꯁꯪꯒꯤ ꯑꯀꯟꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯕ ꯆꯤꯔꯣꯜ ꯑꯁꯤꯅꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ ꯗꯔꯝ ꯄꯥꯊꯣꯛꯆꯈꯤꯕ ꯂꯣꯏꯁꯤꯟꯈꯤꯕ ꯂꯥꯡꯈꯤꯕ ꯚꯤꯎꯋꯔꯁ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯅꯧꯕ ꯏ ꯄꯥꯎꯁꯤꯡ ꯂꯥꯛꯄ ꯃꯌꯥꯝꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯦ ꯊꯦꯡꯛ ꯌꯨ